ꯌꯨꯝꯂꯦꯝ ꯕꯪꯑꯣꯡꯕꯤ ꯃꯦꯝꯆꯥ ꯅꯥꯄꯠꯇ ꯂꯩꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ खरा इरांग लाप मतमदा अखोइना कुकीना केम सारकबा अदुदेगी मखोइना बंकर सारकबा मतमदा सुगुनुगी पीस कमिटी अदुगी प्रधान मेंबर मखोइना पीस थम्मे बने हाइदना ngang rure ning thausinga ngang rure haidana peace thamme peace thamma matungda akhoi ji yam shanti oina leire napasida napase maningdana kukini mamangdana tureni adugi maraktani akhoi na leirise aduga peace thamme haidana akhoi kari mata khangdaba makai akhoi yam nungaina akhoi sudana chatana leijarude aduga hana koina leira kanda makoina bunker sajille adigi makoigi कोम तौब खोटपदो अखोई लोइना उई इनक नकपदिना अदुमगी मतुंगदा तांग 23 की अहिंगसिदा अखोई दि खंगद्रे करिमता अदु खंगद्र कानसिदा तांग 23 की अहिंगसिदा पुंग 10 दा मै मुल्ले पुंग 10 दा मै मुल्ला कानसिदा अखोइसे मोइ हाना खरा वखनसे चिंगनबनिना अखोइगी लफुना पोंग साइए बखोइसे लफुगा अखोइगी बटन मचा मचा सिगा अखोइसे पोंग सारगा तुरेनसे थौरी थिंगागा अदुम थम्मे अखोइसे अदो थम्मा कानसिदा अखोइगी तांग 23 की नुंगदांग पुंग 10 गी सिदा मै मुल्ले मै मुनपदगी इरांग अमा तौरे हाइदना नुपी अंगांग लानथोकपा हौरे अखोइसे लानथोकपा हौरगा अखोइसे खरा तुरेन क्वांग मदुदा लैरबा मतुंगदा नोंमै कापा हौरे नोंमै कापा हौरकपदगी अखोइसे पाक्थदना चेले अंगांसिंगिसु बोंगदो नेट पोइ नेट तबोय तौदना ममा मसा अमसु तुरेन तारे अखोइसे अदुगा चेलअगा नोंगालमदाइगी पुंग 4 मखाई अदुवाइदुदा अखोइ तांजेंगना हाले मै थाबसे अखोइगी वार्ड नंबर कइनोसिदा नापत्कीसिदा तांजेंगना हाले मै थारकबा मैखु कारे अखोइसे येंगे अखोइसे कप्तना अदुगा मथंगदा अमुक सेरौ जाए अमुक हाइनरे अदुदिगी अमुका अखोइसे अखोइगी नापत्ती नोंगाले मोइना मै थाबसे अदु तुरेंदुगी वांगबदा सुगुनु लैबनिना सुगुनुदगी अखोइसे लोन येंगे मखोइ नोंमै कापे नापत्तुदा मै थारे मै थाबा मतमदनि मखोइना लाउदना अदुदिगी खोंगदना तौरगा मैसे थागले अखोइगिदी खुलाइसु लैतरे अदि मोइना पीस थम्मिबने हाइदना पोचै सोमता सुहनतोक्तरे अखोइदी अखोइना अदुकी मथिक तोलगा अखोइसे लैरे मखोइना नोंमै कापतना मैदो थारगा अखोइना युम मैदो साकपगी थमोइदुदी कयाबदा साई मतमदुदा अखोइसे लैसु लैतरे अखोइसे अदुगा ngasiba akoina khaithong khangdagi isana kadaino imana kadaino khangdaba makai chenaraga mapam jaga khuding makta hujik se lairi basina ngasi phaki onungda akoigi sida laigada seraugi di haina takthokna laire aduga aikoigi napatki di lalofai hairiba jaga si laibani na moina hujik chung hak laire nongmai kapsilak tawdana aikoise ngasi bak changba ngamdana lairi lausing ugada basu ubo pangdre hujikti akoidi sura talaga sabani aduga yumjo loina mai chae hujik karino akoini hingadori bse lau ufam su laitre akoina tawgadori se sida kem sida chelaktana thaktana chadana akoi se laire nongmata akoi ima icha se kadaida lai haibagi akoida thirakba su laitre bot matam khaktang da thirakpa bot matam khaktang da nungsina ba akoi नापत हाइबा बोर्डर सिन तौरिबा थबकसे अदुगा हुजिक ngasi भगी सुकुइना लैराबा छि तांग 23 तगी ngasi भग लैरकबदा कनागुम्बी अमतंग लागा नखोइ करी चारी केम सिदा करी लैरी करमाइन तौरी हाइबा हंगबसे ngasi भग याउदे मसिनि अकोइ नापत हुजिक थोइसे अदुगा हुजिकसु अकोइना संगदबदो अंगांग खराना युमदुदा करी लैरी हाइना संगदबदु सु नोंमै कापसिले हाइदना हि लालगा संगबसु ngamdre हाइना लैरे अकोइसे अकोइना हिंगदैसे करीनो हाइबा हुजिक लालो पाइचे अखोई मनिंगदा लैरी भाखुनजे तकथोकपियो हाइबा अखोई चंगागा अखोई इफमदा हंजिनजगे हाइबा अदु याम पामेबा अखोइसे सिदक नुमि कयानी लैगिदौरिबा अदुगो नुमि कयानी सादना थक्तना अखोइसे लैगिदौरि अखोई पुंसीजे सुमाइना सुम लेलगा लैगिगदौरिबरा हाइबा सिनेबा अखोइना याम पीजे अदुसु मेगी स्कूल हौरकांददि अखोइना कदाइदनो अखोइना मोइना थंगथोकपिगदौरिसे हुजिक सु यामना ngak sendana अखोइबो होटनबिरी केमसीगी
ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯁ꯭ꯀꯨꯜ ꯍꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯗꯤ ꯁꯤꯟꯕꯤꯒꯗꯧꯔꯤꯁꯦ ꯑꯗꯨ ꯃꯣꯏꯅ ꯁꯤꯜꯂꯛꯀꯗꯧꯔꯤꯕ꯭ꯔꯥ ꯁꯤꯜꯂꯛꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯐꯥꯎ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨ ꯁꯤꯜꯂꯛꯑꯒꯅ ꯀꯔꯤ ꯁꯤꯜꯂꯛꯇ꯭ꯔꯒꯅ ꯀꯔꯤ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯄꯠ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯍꯟꯖꯤꯟꯅꯤꯡꯉꯦ ꯌꯥꯝꯅ ꯁꯤꯁꯨ ꯍꯟꯖꯤꯜꯍꯟꯕꯤꯌꯣ ꯑꯩꯈꯣꯏꯗꯤ ꯃꯣꯏꯕꯨ ꯇꯛꯊꯣꯛꯑꯒꯅꯦ ꯑꯩꯈꯣꯏ ꯍꯟꯖꯤꯜꯍꯟꯕꯤꯌꯣ ꯍꯥꯏꯕ ꯑꯁꯤ ꯈꯛꯇꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯑꯇꯩ ꯀꯩꯁꯨ ꯄꯥꯝꯗꯦ ꯑꯩꯈꯣꯏꯒꯤ ꯏꯌꯨꯝꯗꯣ ꯑꯗꯨꯗ ꯂꯩꯕ ꯐꯪꯗ꯭ꯔꯒꯁꯨꯅꯦ ꯃꯐꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯂꯩꯖꯒꯦ ꯍꯥꯏꯕ ꯄꯥꯈꯪ ꯈꯜꯂꯒ ꯂꯩꯔꯁꯨ ꯂꯩꯖꯔꯒꯦꯕ ꯑꯩꯈꯣꯏ ꯑꯗꯨꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯆꯥꯛꯄ ꯌꯨꯝꯗꯨ ꯐꯥꯎꯕ ꯏꯁꯥꯗ ꯆꯪꯉꯒ ꯌꯦꯡꯕ ꯐꯪꯗꯕ ꯏꯔꯝꯗꯨ ꯐꯥꯎꯗ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ ꯀꯔꯤꯃꯠꯇ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯣꯟꯅ ꯍꯤꯡꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯝꯗ꯭ꯔꯦ ꯂꯩꯕꯅꯦ ꯑꯩꯈꯣꯏꯅ ꯃꯈꯥꯗ ꯂꯩꯕꯅꯦ ꯑꯩꯈꯣꯏꯗꯤ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏꯗꯦ ꯃꯈꯣꯏꯕꯨ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯗꯤ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯃꯦ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯊꯣꯡꯗꯨꯗ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯑꯍꯤꯡꯗꯨꯗ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯊꯣꯡꯗꯨꯗꯗꯤ ꯃꯣꯏꯅ ꯊꯠꯆꯤꯟꯈ꯭ꯔꯦ ꯊꯣꯡꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯟꯐꯝ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯣꯡꯗꯨꯃ ꯁꯥꯔꯝꯕꯒꯤ ꯂꯐꯨꯅ ꯏꯆꯥꯆ ꯏꯅꯥꯎꯆꯥ ꯂꯥꯛꯑꯣ ꯍꯥꯏꯅ ꯂꯐꯨ 3-4 ꯌꯥꯜꯂꯒ ꯁꯥꯔꯝꯕꯒꯤ ꯃꯤ 3-4 ꯂꯥꯜꯂꯒ ꯑꯩꯈꯣꯏꯁꯦ ꯆꯦꯜꯂꯛꯄꯅꯦꯕ ꯑꯗꯨꯗ ꯇꯨꯔꯦꯟꯗꯨ ꯂꯥꯜꯂꯒ ꯍꯤꯡꯉꯦ ꯂꯧꯈꯠꯂꯦ ꯍꯥꯏꯗꯤ ꯉꯥꯛꯇꯪꯒꯤ ꯄꯥꯈꯠꯄꯗꯨꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯄꯠꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯔꯛꯇꯦ ꯇꯨꯔꯦꯟꯅꯒ ꯊꯠꯆꯤꯜꯂꯦ ꯑꯗꯒꯤ ꯆꯤꯡꯈꯣꯡꯂꯣꯝꯗꯅꯒ ꯀꯨꯀꯤ ꯂꯩꯁꯤꯜꯂꯦ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄꯁꯦ ꯀꯌꯥꯝ ꯋꯥꯔꯛꯏ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯃꯛꯇꯦ ꯃꯣꯏꯅ ꯄꯤꯁꯅꯦꯅ ꯂꯩꯊꯣꯛꯈ꯭ꯔꯒ ꯄꯤꯁ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯣ ꯃꯩ ꯊꯥꯔꯛꯏꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯄꯤꯁ ꯄꯥꯝꯗꯦꯕ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯤꯁ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯍꯜꯂꯛꯑꯅꯦꯕ ꯃꯣꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯤꯁ ꯄꯥꯝꯗꯦ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯍꯟꯐꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯣ ꯑꯩꯈꯣꯏꯅ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯆꯥꯔꯁꯨ ꯆꯥꯗ꯭ꯔꯁꯨ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯂꯩꯖꯒꯦ ꯑꯩꯈꯣꯏ ꯂꯩꯕ ꯐꯪꯍꯟꯕꯤꯌꯣ ꯁꯨꯒꯨꯅꯨ ꯀꯦꯟꯗ꯭ꯔ ꯑꯣꯏꯗꯦ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔ ꯑꯣꯏꯔꯒꯁꯨ ꯁꯨꯒꯨꯅꯨ ꯀꯦꯟꯗ꯭ꯔꯗ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯃꯣꯔꯣꯛ ꯀꯅꯥꯒꯤ ꯗꯥꯛꯇꯔ ꯑꯗꯨꯗꯒꯤ ꯀꯩꯊꯦꯜ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯂꯣꯏꯅ ꯑꯩꯈꯣꯏ ꯆꯥꯛꯇꯥꯐꯝ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯃꯃꯤꯡꯇꯒꯤ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯅꯦ ꯍꯩꯖꯕꯒꯤ ꯋꯥꯅꯦꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯇꯣꯟꯅ ꯍꯤꯡꯉꯤꯕꯅꯦ ꯑꯩꯈꯣꯏꯁꯦ ꯁꯤꯗꯁꯨ ꯑꯃꯨꯛꯀ ꯆꯪꯕ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯨꯒꯨꯅꯨꯗ ꯄꯜꯂꯒ ꯑꯩꯈꯣꯏ ꯁꯨꯒꯨꯅꯨꯒꯤ ꯏꯃꯥ ꯏꯆꯥ ꯃꯔꯛꯇ ꯂꯩ ꯑꯗꯨꯒ ꯅꯨꯄꯥ ꯃꯈꯩꯅ ꯀꯩꯅꯣꯗ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗ ꯄꯥꯛꯊꯔꯒ ꯆꯦꯟꯈꯤꯕꯁꯨ ꯌꯥꯎꯏ ꯑꯉꯥꯡ ꯅꯨꯕꯤ ꯁꯨꯒꯨꯅꯨꯗ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯡꯖꯤꯡꯒ ꯑꯃꯨꯛ ꯀꯥꯞꯅꯔꯛꯑꯦ ꯃꯇꯥꯡꯗꯨꯗ ꯁꯨꯒꯨꯅꯨꯒ ꯑꯃꯨꯛꯀ ꯑꯗꯨꯗ ꯀꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯁꯤ ꯂꯦꯟꯈꯤ ꯑꯩꯈꯣꯏꯗ ꯅꯠꯇꯦ ꯁꯨꯒꯨꯅꯨ ꯀꯥꯡꯕꯨꯁꯨ ꯂꯦꯟꯈꯤ ꯃꯇꯝꯗꯨꯗꯗꯤ ꯂꯥꯡꯖꯤꯡꯒ ꯀꯥꯞꯅꯔꯛꯑꯀꯥꯟꯗ ꯑꯗꯨꯅ ꯀꯨꯀꯤꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯥꯞꯁꯤꯜꯂꯛ ꯂꯥꯡꯖꯤꯡꯅ ꯑꯃꯨꯛꯀ ꯀꯩꯅꯣ ꯃꯈꯥꯔꯣꯝꯗ ꯃꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯛ ꯑꯩꯈꯣꯏꯁꯦ ꯆꯦꯟꯐꯝ ꯂꯩꯇꯕꯅꯦꯕ ꯃꯇꯥꯡꯗꯨꯗ ꯑꯗꯨꯒ ꯂꯥꯡꯖꯤꯡꯒꯤ ꯇꯔꯟꯗꯣ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯁꯤ ꯀꯦꯝꯁꯤꯗ ꯀꯥꯔꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯄꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤꯗꯨꯗ ꯀꯃꯥꯟꯗꯣ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯡꯒꯤ ꯁꯤꯕꯥꯏ ꯅꯨꯡꯕꯥꯏ ꯑꯩꯈꯣꯏ ꯄꯥꯝꯖꯗ꯭ꯔꯦ ꯑꯗꯨꯒ ꯃꯅꯤꯡꯗꯨꯗꯅꯦ ꯑꯩꯈꯣꯏ ꯊꯝꯕꯤꯔꯒꯅꯦ ꯑꯩꯈꯣꯏꯁꯦ ꯇꯪꯗꯨ ꯂꯩꯇꯥꯅ ꯑꯃꯨꯛꯇꯗꯤ ꯂꯩꯍꯟꯕꯤꯌꯨ ꯑꯩꯈꯣꯏ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯍꯥꯏꯕꯕꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯗ ꯆꯪꯉꯒ ꯄꯥꯈꯜꯂ ꯅꯨꯡꯈꯜꯂ ꯑꯩꯈꯣꯏ ꯈꯜꯂꯒ ꯂꯩꯖꯔꯒꯦꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥ ꯑꯣꯏꯕ ꯏꯄꯥ ꯏꯄꯥꯔꯣꯏꯕ ꯑꯌꯥꯔꯕꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯝꯕꯤꯌꯣ ꯑꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯥꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯊꯝꯕ ꯄꯥꯝꯃꯦ ꯍꯥꯏꯕꯁꯤ ꯁꯤꯃꯒ ꯍꯥꯏꯅꯤꯡꯉꯤ ꯁꯤꯃ ꯉꯥꯏꯔꯦ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯒꯗꯕ